Namazgi Matangda Sariyatki oiba philosophy. Hadis singdagi khangi madadi. Allahgi Rasul sallallahu alayhi wa sallam na Mi'raj gidamak Yengbiyu. Allah Ta'ala na namaz matam yankhay faraz ehin biki. Allahgi Rasul sallallahu alayhi wa sallam hukum se purgal Yengbiyu rakhe. Lambi da Hazrat Musa alayhi salam ga unake. Hazrat Musa alayhi salam na Allah ki Rasul sallallahu alayhi wa sallam da hangat chaki. Allah Ta'ala na karam ba thawdang sing sin na virake. Huzur sallallahu alayhi wa sallam na pau khumbiki. Ahing nung thil da namaz matam yankhay son na ba hai virake. Hazrat Musa alayhi salam na hai. Adom amukahan na chatpiyu nung mada namaz matam yankhay moong karam na son bangam gani. Amaramda Bani Israel na namaz matam ani fawda son bangam khide. Masi targa Allah ki Rasul sallallahu alayhi wa sallam amukahan na chat khirame. Sam na hairabada. Hazrat Musa alayhi salam na hanna Haiba Amadi. Huzur sallallahu alayhi wa sallam na hanna chatpadagi. Namaz matam yankhay dagi. Mga tamak tangay fadaba amu oirakhi. Masi Hazrat Musa alayhi salam Huzur sallallahu alayhi wa sallam dagi hena singba Amadi gyan laybadagi Mahaki na hairaba matungda Huzur sallallahu alayhi wa sallam na khantabangam khibra. Natte Huzur sallallahu alayhi wa sallam de matam madada Allah ga unabagi haraw ba musung pungning olang ba na maram oiraga. Haingam tawngam da fibam amada lay aduna. Allah gi mang de yaning da amata utpangam khide. Hazrat Musa alayhi salam di matam madada thapna lay. Mahag masamak so Allah Ta'ala na turu singi ching thakta. Masagi mangal khajiktang ohan birak pa matam da wan thakhi amasung ching adusu machet takhi. Hazrat Yusuf alayhi salam bu misar gi nupi sing ubu matam da fazba saktam da ngaw khiduna. Gyan manglammi amasung suri na hay kakpagi mahutam makhut kaknarame. Misar gi nupi sing na mahak pu badnam tawre hek khanglak pada. Jule khana barton tawraga misar gi nupi sing bu yum da kaurame. Makhoy na lakwaga masa gi fam da fam khraba matung da. Makhoy gi chakluk to uhay sing haplaga makhoy gi makhut da suri amamam pirame. Masa na uhay adu khairaga chana bagidamak. Adugi matungda Jule Khan Hazrat Yusuf alayhi salam bu kauthoklamme. Hazrat Yusuf alayhi salam gi fazar ba saktam bu uraga misar gi nupi singi gyan mang khirame. Amasung uhay kakpagi mahuta masa gi khudom bi kaknarame. Allah gi mangal uru bada chingi machet takhi. Hazrat Musa alayhi salam wan thaki. Mamang maktada lep laga wari sanariba amasung ziyarat tawriba Huzur sallallahu alayhi wa sallam mahakna wakallamada laykiba Haiba Asida layfam thoki. Hazrat Yusuf alayhi salam bo ubada nupi singi gyan mangki amasung makhut kaknaki. Hazrat Adhamna mangda Allah bo uzab fangnaba gidamak samudragi ising fawa kangna sitpangam gani khanki. Adu wairabadi. Allah ki Rasul sallallahu alayhi wa sallam na namaz matam yankhay son bangam gani haina khanbada karisu S.A.W.gi oide. Yankhay di lairaduna lising yankhay sinnaraglabasu Allah bu Nungsiba Amasung Allah bu pamjaba adugi khallurabadi karisu natte. Allah ki Rasul sallallahu alayhi wa sallam na namaz matam yankhay purga lakwa matam da. Hazrat Musa alayhi salam na Allah gi mangal dagi lapna leiba maram dagi ummat singda oigadaba adugi matangda khan thabangam lamme. Adugu Huzur sallallahu alayhi wa sallam so Allah gi manak dagi thoklaglaba amasung Hazrat Musa alayhi salam gi manak da yawrakpa matam dadi Hazrat Musa alayhi salam na hairagli buafam aduda khan thaba hawraki. Aide Allah wa uru ba maram dagi Allah Ta'ala na sinnaragli ba khudingmak pang thok pangam gani adubu aingonda oiriba film ase aigi ummatta leiroi aduna makhoi de asuk yamna chawba thabak ase pang thokpada awaba am oigini khallaga pirak liba namasung adu hanthana amuk Allah gi manakta chatkhi moong asumna kayarga hanna chat labagi tungda
Namaz matam yankhaidagi supnagi matam mangada lepki. Matam nifu manga tahanbiraga mangada karigidamak leplibano. Marida natraga tarukta lephalamba yadabra. Allahgi wafamda hongdog hongzil leite. Kanagumana afaba habak ama taurabadi. Madugi mahutta mahi tara pinabikane. Allah Ta'alagi Nungsiba Rasul Sallallahu Alaihi Wasallam na Haizman badagi. Manay singi awab amasung arumba du Yengbiyu namaz matam mangada hanta hanbire. Tawigum masung taudang asibu pang tokpagi mahida namaz yang kayi fang tokpada fangadaba adumak bibire. Manga amasung yang kayda subnagi jero ama kakki khetnabane. Allah yin nukta arot paggun asiso angakpani. Amasung afong bani madudi insan miyoy badaw. Awab oiram gadoriba jero ama lakhat pikre. Aduga araiba mawongda miyoy basingna taudang asi pang tokpang ngamjare. Aduna miyoy lakh kaya jannata faras asi pang tokpagidamak zing hanbi gadori. Karigumba jero asikag lawthoklamdrabadi miyoy lakh kayagi manungdagi miyoy khartamag taudang asi pang tokpang ngamlamgani. Jero asikag lawthokkhibana miyoy lising kayagi kokpinabagi maram oihanbikre. Amasung aikhoygi kokthakta lumlamba potlum adubu lawkhatbikre. Amasung matam mangagi namazna Allahgi manakta yawkhibum matamda Allahna lawkhatbikhibaw jero adu amuk hapchinbiraga matam yankhay semdokpire. Haujikti ahanbada miyoybagidamak awab oiramba jero adu miyoybagidamak nungaiba fanghannaba jero amu oikre. Allahna nakhoybu laihanba pami amasung awaba mafumda inthaba pamde. Afongba potbu masak khangnabagdamak miyoybagi pangal mangani. Ahanbada uba ngambagi pangal haibadi mit. Ani subada manam nungsiba natraga namthiba khangba ngambagi pangal haibadi naton. Ahum subada mahau khangba ngambagi pangal haibadi leiton. Mari subada afaba fattaba taba ngambagi pangal haibadi nakong. Manga subada aying asa khangba ngamnawi pangal haibadi hakchang. Haiba pangal manga asigi mahutta namaz matam manga faraz oihalibani. Allah Ta'ala na miyoybabu sembirakpa matamda ahanbada thawai hapi. Adugi matungda potlam manga pinabi. Ahanbada chana thaknaba potlam sing. Ani subada aying asa ngakthoknaba fizol sing. Ahum subada laynaba giyum. Mari subada sebagidamak nupi amasung minay. Manga subada chathok chasin gidamak tongnaba potlam sing. Sagol samu gari na chingba. Thawai hapirakpagi sukriya oina kalima la ilaha illallah Muhammadur Rasulullah bu thazba amasung sonba tangai fade. Lem hauriba polam manga asigi mahutta namaz matam manga thabirakhibani. Aduna kanagumana namaz matam manga asibu solabade. Polam manga asigi tawbimal utlabani. Adu namaz matam manga asi sondaba mi adudi Allah gi tawbimal khangdrabani. Allah Rasul Sallallahu Alaihi Wasallam na haibirame. Kanagumana khangna namaz thadoglabadi thangai seng namak mahangna kufurgi thabak tawrabani. Allah gi tawbimal khangdrabani. Miyoy bagi punsi saktam mangada leli madadi ahanbada hiplaga ani subada hamlaga ahum subada leplaga mari subada hauraga amasung manga subada tumlaga. Halat manga asida Allah Ta'ala gi masing thingam daba tawbimal sing haithabi madubu miyoy bar masing thibang magi pangal leite maduna masing lakngam draba thaujal sing asigi tawbimal utnabagidamak namaz matam manga asi farz oihanbiri. Dunia ge punsi loiraba matungda miyoy bagi mathakta awaba manga lakni. Ahan bada sibagi awaba ani subada kabargi awaba. Ahum subada pulsirat ki thong lanbagi awaba. Mari subada yer ki khuta amal nama sinnaroidra haibagi awaba. Manga subada zinnata changba fanglaroidra haibagi awaba. Allah Ta'ala na hairiba awaba manga asidagi kai thokpinabagi damakta namaz matam manga asi
ꯐꯔꯖ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯅꯃꯥꯖ ꯃꯇꯝ 5 ꯆꯥꯡ ꯅꯥꯏꯅ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯣꯠꯂꯝ 5 ꯃꯍꯥꯛꯀꯤꯗꯃꯛ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯅꯕꯤꯒꯅꯤ ꯑꯍꯥꯟꯕꯗ ꯁꯤꯕ ꯃꯇꯝꯗ ꯑꯋꯥꯕ ꯂꯩꯍꯟꯕꯤꯔꯣꯏ ꯑꯅꯤꯁꯨꯕꯗ ꯀꯕꯔꯒꯤ ꯑꯋꯥꯕ ꯂꯩꯍꯟꯕꯤꯔꯣꯏ ꯑꯍꯨꯝꯁꯨꯕꯗ ꯑꯃꯜ ꯅꯃꯥ ꯌꯦꯠꯀꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯒꯅꯤ ꯃꯔꯤꯁꯨꯕꯗ ꯄꯨꯜꯁꯤꯔꯥꯠꯀꯤ ꯊꯣꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯊꯥꯡꯒꯨꯝ ꯂꯥꯟꯊꯣꯛꯄꯤꯒꯅꯤ ꯃꯉꯥꯁꯨꯕꯗ ꯍꯤꯁꯥꯕ ꯌꯥꯎꯗꯅ ꯖꯟꯅꯠꯇ ꯆꯪꯍꯟꯕꯤꯒꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯐꯥꯎꯕꯗꯪ ꯈꯪꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯃꯥꯖ ꯃꯇꯝ 5ꯒꯤ ꯃꯇꯝ ꯐꯖꯔ ꯖꯣꯍꯔ ꯑꯁꯔ ꯃꯒ꯭ꯔꯤꯕ ꯑꯦꯁꯥ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯖꯈ꯭ꯔꯤꯕ ꯋꯥꯐꯝ ꯈꯔ ꯑꯁꯤꯗ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ